ꯑꯍꯥꯟꯕꯗ ꯋꯥꯡꯊꯣꯏꯔꯕ ꯃꯄꯨ ꯏꯕꯨꯡꯉꯣꯕꯨ ꯊꯥꯒꯠꯆꯩ ꯑꯗꯨꯒ ꯑꯐꯕ ꯋꯥꯄꯥꯎ ꯑꯁꯤꯕꯨ ꯇꯥꯕꯤꯒꯗꯧꯔꯤꯕ ꯏꯁꯣꯔꯒꯤ ꯃꯆꯥꯁꯤꯡ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ 이붕어다 하이자미나시 ꯅꯨꯡꯁꯤꯕꯅ ꯊꯜꯂꯕ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯉꯁꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯐꯕ ꯋꯥꯄꯥꯎ ꯍꯥꯏꯗꯣꯛꯆꯅꯕ ꯅꯆꯥꯕꯨ ꯅꯍꯥꯛꯀꯤ ꯁꯥꯈꯤ ꯄꯤꯅꯕ ꯃꯇꯝ ꯄꯤꯕꯤꯕꯒꯤ ꯊꯥꯒꯠꯆꯩ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯕꯨ ꯁꯦꯡꯗꯣꯛꯄꯤꯌꯨ ꯕꯣꯔ ꯄꯤꯕꯤꯌꯨ ꯁꯤꯖꯤꯟꯅꯕꯤꯌꯨ ꯊꯋꯥꯏ ꯑꯃꯈꯛꯇ ꯑꯣꯏꯔꯁꯨ ꯊꯧꯒꯠꯄ ꯐꯪꯍꯟꯕꯤꯅꯕ ꯊꯋꯥꯏꯅ ꯆꯤꯡꯕꯤꯅꯕ 이붕어 지수 크리스트의 맹len 손도는 니제리 아멘 크리스찬 분시세 하우럭바다 에코이나 에코이기 학장 아세 이쇼르기 아생바 템플니 하이베세 ඛꯪꯂꯕꯁꯨ ꯀꯌꯥ ꯚꯦꯂ꯭ꯌꯨ ꯂꯩꯅ ꯈꯣꯏ ꯂꯧꯔꯝꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕ ꯁꯪ ꯑꯣꯏꯔꯤꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯇꯣꯏꯅ ꯃꯣꯠꯍꯟꯈꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤ ꯄꯥꯖꯔꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯊꯦꯡꯅ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯇꯥꯔꯛꯈꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯛꯆꯥꯡꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕ ꯍꯖꯕ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥꯅ ꯍꯧꯖꯤꯛꯁꯨꯅꯦ ꯋꯥꯍꯪ ꯀꯌꯥ ꯍꯪꯗꯨꯅ ꯂꯩꯔꯤ ꯃꯗꯨꯗꯤ ꯑꯩ ꯀꯔꯝꯅ ꯁꯦꯡꯅ ꯂꯩꯕ ꯉꯝꯒꯗꯒꯦ ꯊꯋꯥꯏ ꯑꯁꯤ ꯀꯔꯝꯅ ꯆꯥꯎꯈꯠꯀꯗꯒꯦ ꯑꯩꯅ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯀꯔꯝꯅ ꯁꯦꯡꯅ ꯊꯝꯕ ꯉꯝꯒꯅꯤ ꯑꯩꯅ ꯆꯔꯆ ꯀꯥꯏ ꯏꯁꯩ ꯁꯛꯏ ꯄ꯭ꯔꯦꯌꯔ ꯇꯧꯏ ꯐꯥꯁꯇꯤꯡ ꯇꯧꯖꯩ ꯄꯥꯋꯔꯐꯨꯜ ꯁꯔꯃꯟ ꯀꯌꯥꯁꯨ ꯇꯥꯏ ꯑꯗꯨꯕꯨ ꯑꯊꯦꯝꯕꯗ ꯍꯦꯛꯇ ꯇꯥꯏ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯑꯆꯨꯝꯕꯗꯨ ꯈꯪꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯄꯥꯞꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯔꯤꯕ ꯑꯁꯤꯗꯒꯤ ꯀꯔꯝꯅ ꯑꯩ ꯀꯟꯕ ꯉꯝꯒꯗꯒꯦ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯑꯩꯒꯤ ꯍꯣꯜ ꯕꯣꯗꯤ ꯑꯁꯤꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯅꯕ ꯄꯥꯝꯕꯩ ꯑꯗꯨ ꯀꯔꯤꯅꯣ ꯃꯁꯦ ꯍꯛꯆꯥꯡꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯗ꯭ꯔꯤꯕ ꯈ꯭ꯔꯤꯁꯇꯤꯌꯥꯟꯁꯤꯡꯅ ꯍꯧꯖꯤꯛꯁꯨ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯡꯅꯤ ꯃꯔꯨꯞꯁꯤꯡ ꯑꯩꯈꯣꯏꯁꯨ ꯃꯁꯤ ꯀꯥꯜꯂꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯅ ꯂꯣꯏꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯉꯁꯤꯗꯤ ꯍꯥꯏꯔꯤꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕ ꯄꯥꯝꯕꯩ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯔꯗꯪ ꯑꯩ ꯍꯥꯏꯖꯒꯦ ꯕꯥꯏꯕꯜꯒꯤ ꯑꯍꯧꯕ ꯖꯦꯅꯦꯁꯤꯁꯇꯒꯤꯅ ꯕꯥꯏꯕꯜꯒꯤ ꯑꯔꯣꯏꯕ ꯔꯤꯚꯦꯂꯦꯁꯟ ꯐꯥꯎꯕꯁꯤꯗ ꯍꯛꯆꯥꯡꯒꯤ ꯑꯅꯤꯡꯕ ꯑꯗꯨꯒ ꯊꯋꯥꯏꯒꯤ ꯑꯅꯤꯡꯕ ꯑꯅꯤ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯅꯤꯁꯤ ꯃꯥꯏ ꯑꯣꯛꯅꯕꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯌꯥꯎꯏ How can we come out of the bad habit? ꯐꯠꯇꯕ ꯍꯩꯅꯕꯤꯗꯒꯤ ꯀꯔꯝꯅ ꯅꯥꯟꯊꯣꯛꯀꯅꯤ How can we stop falling into sin? ꯀꯔꯝꯅ ꯄꯥꯞꯇ ꯇꯥꯗꯕ ꯌꯥꯒꯅꯤ How can we control our body under our control? ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯣꯜꯒꯤ ꯃꯈꯥꯗ ꯍꯛꯆꯥꯡꯕꯨ ꯀꯔꯝꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯚ꯭ꯌꯨ ꯄꯣꯏꯟꯠꯁꯤꯡꯁꯦ ꯂꯩ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯁꯣꯔꯠ ꯁꯔꯃꯟ ꯑꯣꯏꯕꯅꯤꯅ ꯄꯣꯏꯟꯠꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯔꯨ ꯑꯣꯏꯕ ꯄꯣꯏꯟꯠ ꯑꯃꯈꯛ ꯂꯧꯈꯠꯆꯒꯦ ꯍꯧꯖꯤꯛꯇꯤ ꯃꯁꯤꯒꯤ ꯀꯤ ꯄꯣꯏꯟꯠ ꯑꯗꯣ ꯈꯪꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯪꯃꯤꯟꯅꯕ ꯌꯥꯅꯕ ꯄꯦꯁꯦꯖ ꯑꯃꯇꯪ ꯑꯍꯥꯟꯕꯗ ꯄꯥꯃꯤꯟꯅꯁꯤ ꯒꯣꯁꯄꯦꯜ ꯂꯨꯛ ꯄꯟꯗꯨꯞ 11 ꯄꯗ 33 ꯑꯁꯤ ꯑꯩ ꯄꯥꯊꯣꯛꯆꯒꯦ ꯍꯛꯆꯥꯡꯒꯤ ꯊꯥꯎꯃꯩꯗꯤ ꯃꯤꯠꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯃꯤꯠꯐꯝ ꯆꯨꯝꯂꯕꯗꯤ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯄꯨꯝꯕ ꯃꯉꯥꯅ ꯊꯟꯒꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯃꯤꯠꯐꯝ ꯑꯗꯨ ꯆꯨꯝꯗ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯄꯨꯝꯕ ꯑꯃꯝꯕꯅ ꯊꯟꯒꯅꯤ ꯂꯨꯛ 11:33 ꯃꯁꯤꯗ ꯏꯕꯨꯡꯉꯣꯅ ꯃꯤꯠ ꯍꯥꯏꯔꯤꯕ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯃꯤꯠ ꯅꯠꯇ꯭ꯔꯒ ꯊꯋꯥꯏꯒꯤ ꯃꯤꯠ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯑꯥꯏ ꯑꯁꯤꯅꯤ ꯑꯗꯨꯅ ꯊꯋꯥꯏꯒꯤ ꯃꯤꯠ ꯑꯁꯤꯗ ꯏꯊꯤꯜ ꯄꯤꯒꯗꯧꯔꯤꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯃꯤꯠ ꯑꯁꯦ ꯀꯌꯥꯗ ꯃꯔꯨ ꯑꯣꯏꯈ꯭ꯔꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯍꯤꯔꯝ ꯊꯤꯝ ꯑꯁꯤꯗꯤ ꯍꯛꯆꯥꯡꯒꯤ ꯊꯥꯎꯃꯩꯗꯤ ꯃꯤꯠꯅꯤ The eye is the lamp of the body 하이나 탐저르게 ꯑꯩꯈꯣꯏꯒꯤ ꯕꯣꯗꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯔꯠꯁꯤꯡ ꯂꯩ ꯑꯗꯨꯒ ꯀꯌꯥꯠꯁꯤꯡ ꯑꯁꯤꯒꯤ ꯃꯊꯧꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯣꯜ ꯕꯣꯗꯤ ꯑꯁꯤꯒꯤ ꯊꯥꯎꯃꯩꯅꯤ ꯍꯥꯏꯕꯁꯤ ꯏꯕꯨꯡꯉꯣꯅ ꯇꯝꯕꯤ ꯅꯨꯃꯤꯗꯥꯡꯗ ꯃꯩ ꯊꯥꯟꯗꯕ ꯑꯃꯝꯕ ꯔꯨꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯕ ꯉꯝꯗꯦ ꯅꯣ ꯂꯦꯝꯞ ꯅꯣ ꯋꯥꯔꯛ ꯑꯗꯨꯕꯨ ꯔꯨꯝ ꯑꯗꯨꯗ ꯃꯩ ꯊꯥꯟꯕ ꯃꯇꯝꯗꯗꯤ
ka pumbase yamna ngangani silnausing adugumna ꯑꯩꯈꯣꯏꯒꯤ ꯃꯤꯠꯐꯝ ꯑꯁꯤꯅ ꯆꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯄꯨꯝꯕ ꯌꯥꯝꯅ ꯉꯥꯟꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤꯠꯐꯝ ꯑꯁꯦ ꯆꯨꯝꯗꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯄꯨꯝꯕ ꯌꯥꯝꯅ ꯃꯝꯒꯅꯤ that means ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯄꯨꯝꯕꯁꯦ ꯃꯤꯠꯅ ꯏꯊꯤꯜ ꯄꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯄꯤꯕ ꯉꯝꯃꯤ ꯃꯤꯠ ꯈꯛꯇꯅ ꯍꯣꯜ ꯕꯣꯗꯤ ꯄꯥꯔꯠꯁꯤꯡ ꯑꯁꯦ ꯂꯣꯏꯅꯃꯛ ꯊꯕꯛ ꯇꯧꯍꯟꯕ ꯉꯝꯃꯤ ꯈꯨꯗꯝ ꯑꯣꯏꯅ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯤꯕ ꯀꯥꯔ ꯑꯃꯒꯤ ꯍꯣꯜ ꯕꯣꯗꯤ ꯑꯗꯣ ꯁ꯭ꯇꯤꯌꯔꯤꯡ ꯑꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯏ ꯒꯥꯔꯤ ꯁ꯭ꯇꯤꯌꯔꯤꯡ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯍꯦꯛ ꯉꯝꯗꯕ ꯃꯤꯀꯨꯞ ꯑꯗꯨꯗꯅꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯑꯦꯛꯁꯤꯗꯦꯟ ꯍꯥꯏꯔꯤꯁꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯤꯠ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯣꯜ ꯕꯣꯗꯤ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯤ ꯁ꯭ꯇꯤꯌꯔꯤꯡ ꯀꯟꯇ꯭ꯔꯣꯜ ꯉꯝꯗꯕ ꯃꯇꯝꯗ ꯒꯥꯔꯤꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯒꯨꯝꯅꯅꯦ ꯃꯤꯠ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯉꯝꯗꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯑꯊꯦꯝꯕꯗ ꯇꯥꯒꯅꯤ ꯍꯛꯆꯥꯡ ꯄꯨꯝꯕꯁꯦ ꯑꯋꯥꯕ ꯑꯃꯝꯕꯅ ꯄꯤꯛ ꯊꯟꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤꯠꯐꯝ ꯑꯁꯤ ꯆꯨꯝꯂꯕ ꯍꯥꯏꯕꯗꯤ ꯃꯤꯠ ꯑꯁꯤꯅ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯍꯣꯂꯤꯅꯦꯁ ꯑꯣꯏꯕ ꯑꯗꯨꯗ ꯌꯦꯡꯂꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯄꯨꯝꯕꯁꯦ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯃꯉꯥꯜꯅ ꯄꯤꯛ ꯊꯟꯅ ꯉꯥꯟꯒꯅꯤ ꯏꯕꯨꯡꯉꯣ ꯖꯤꯁꯨꯅ ꯍꯥꯏ ꯃꯔꯝ ꯑꯗꯨꯅ ꯅꯉꯣꯟꯗ ꯂꯩꯕ ꯃꯉꯥꯜ ꯑꯗꯣ ꯃꯝꯗꯅꯕ ꯆꯦꯛꯁꯤꯜꯂꯨ ꯂꯨꯛ 11:35 ꯏꯕꯨꯡꯉꯣꯅ ꯃꯁꯤ ꯍꯥꯏꯕꯤꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯑꯁꯤꯅ ꯁꯦꯡꯗꯕ ꯄꯣꯠ ꯑꯃꯠꯇ ꯌꯦꯡꯒꯅꯨ ꯃꯤ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯃꯤꯒꯤ ꯅꯦꯒꯦꯇꯤꯚ ꯁꯥꯏꯗ ꯑꯗꯨ ꯌꯦꯡꯒꯅꯨ ꯂꯃꯟ ꯈꯨꯝꯒꯟꯕ ꯃꯤ ꯑꯗꯨꯒꯤ ꯂꯝꯆꯠ ꯌꯦꯡꯒꯅꯨ ꯀꯣꯛꯄꯤꯕ ꯉꯥꯛꯄꯤꯕ ꯉꯝꯗꯕ ꯃꯤ ꯑꯗꯨꯒꯤ ꯊꯃꯣꯏ ꯑꯗꯨ ꯌꯦꯡꯒꯅꯨ ꯀꯂꯛ ꯈꯝꯕꯟꯕ ꯃꯤꯒꯤ ꯂꯝꯆꯠ ꯑꯗꯨꯁꯨ ꯌꯦꯡꯒꯅꯨ ꯍꯥꯏꯕ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯑꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯄꯨꯝꯕ ꯌꯥꯝꯅ ꯃꯝꯒꯅꯤ ꯍꯛꯆꯥꯡ ꯑꯄꯨꯝꯕꯁꯦ ꯁꯣꯟꯊꯍꯟꯈꯤꯒꯅꯤ ꯃꯗꯨꯅ ꯑꯗꯨꯅ ꯏꯃꯨꯡꯗ ꯃꯉꯥꯟ ꯄꯤꯔꯤꯕ ꯊꯥꯎꯃꯩ ꯑꯗꯨꯅ ꯃꯝꯈꯤꯕ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯖꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏꯅ ꯃꯝꯈꯤꯕꯒꯨꯝ ꯑꯩꯈꯣꯏꯒꯤ ꯃꯤꯠꯐꯝ ꯆꯨꯝꯗꯕ ꯃꯇꯝꯗ ꯐꯖꯈ꯭ꯔꯕ ꯍꯛꯆꯥꯡ ꯀꯌꯥꯠ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯐꯠꯇꯕ ꯑꯃꯝꯕꯒꯤ ꯊꯕꯛ ꯂꯣꯏꯅ ꯇꯧꯔꯛꯀꯅꯤ ꯈꯪꯖꯤꯟꯕ ꯌꯥꯏ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯅ ꯐꯠꯇꯕ ꯄꯥꯏꯔꯣꯏꯗꯕ ꯄꯣꯠ ꯄꯥꯏꯔꯛꯂꯕ ꯁꯣꯛꯂꯣꯏꯗꯕ ꯑꯗꯨ ꯁꯣꯛꯂꯛꯂꯕꯗꯤ ꯃꯗꯣ ꯑꯩꯒꯤ ꯃꯤꯠꯐꯝ ꯁꯣꯏꯔꯕꯅꯤ ꯃꯗꯨꯒꯤ ꯃꯔꯝꯗꯣ ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯅꯤ ꯑꯩꯒꯤ ꯈꯣꯡ ꯑꯁꯤꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯂꯛꯂꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯗꯨ ꯑꯩꯒꯤ ꯃꯤꯠꯀꯤ ꯃꯔꯝꯅꯅꯤ ꯑꯩꯒꯤ ꯃꯤꯠꯐꯝ ꯁꯣꯏꯕꯒꯤꯅꯤ ꯑꯩꯒꯤ ꯆꯤꯟ ꯑꯁꯤꯅ ꯏꯁꯣꯔꯒꯤ ꯋꯥ ꯉꯥꯡꯕꯒꯤ ꯃꯍꯨꯠ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯋꯥ ꯉꯥꯛꯇ ꯉꯥꯡꯂꯛꯂꯕꯗꯤ ꯃꯗꯣ ꯑꯩꯒꯤ ꯃꯤꯠꯀꯤ ꯃꯔꯝꯅꯅꯤ ꯑꯩꯒꯤ ꯃꯤꯠꯐꯝ ꯆꯨꯝꯗꯕꯒꯤꯅꯤ ꯑꯩꯒꯤ ꯃꯤꯠꯅ ꯇꯥꯏꯕꯪ ꯄꯥꯟꯗ ꯌꯦꯡꯂꯨꯕꯒꯤꯅꯤ ꯏꯁꯣꯔ ꯊꯥꯖꯩ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯝꯆꯠ ꯑꯁꯦ ꯆꯨꯝꯂꯛꯇ꯭ꯔꯕꯗꯤ ꯃꯗꯣ ꯑꯩꯒꯤ ꯃꯤꯠꯀꯤ ꯃꯔꯝꯅꯅꯤ ꯃꯗꯣ ꯏꯁꯣꯔꯒꯤ ꯃꯤ ꯑꯃꯒꯤ ꯃꯤꯠꯅ ꯌꯦꯡꯂꯣꯏꯗꯕ ꯏꯃꯣꯔꯦꯜ ꯑꯣꯏꯕ ꯐꯠꯇꯕ ꯑꯗꯣ ꯌꯦꯡꯂꯨꯕꯒꯤꯅꯤ ꯍꯥꯏꯕꯁꯦ ꯏꯕꯨꯡꯉꯣꯅ ꯁꯦꯡꯅ ꯇꯥꯛꯄꯤꯔꯤ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯑꯃꯁꯨꯡ ꯃꯊꯛꯂꯣꯝꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯖꯅꯕ ꯁꯦꯡꯗꯣꯛꯄꯤꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯑꯁꯤꯅ ꯌꯦꯡꯂꯣꯏꯗꯕ ꯑꯃ ꯌꯦꯡꯂꯨꯕꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯑꯋꯥꯕ ꯇꯥꯈꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯄꯥꯟꯗꯝ ꯑꯃꯇꯪ ꯄꯤꯖꯒꯦ ꯃꯤꯠꯐꯝ ꯑꯃꯨꯛꯇꯪ ꯁꯣꯏꯈꯤꯕꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯑꯋꯥꯐꯝ ꯇꯥꯈꯤ ꯍꯥꯏꯕꯁꯦ ꯕꯥꯏꯕꯜꯁꯇ ꯋꯥꯔꯤ ꯀꯌꯥ ꯌꯥꯎꯔꯤ ꯑꯃꯈꯛ ꯑꯩ ꯄꯥꯏꯈꯠꯆꯒꯦ ꯃꯗꯣ ꯃꯃꯤꯡ ꯆꯠꯂꯕ ꯏꯁꯣꯔꯒꯤ ꯃꯤ ꯅꯤꯡꯊꯧ ꯗꯦꯕꯤꯠꯀꯤ ꯋꯥꯔꯤꯗꯒꯤ ꯑꯩ ꯍꯥꯏꯖꯒꯦ ꯀꯤꯡ ꯗꯦꯕꯤꯠꯀꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯡ ꯑꯋꯥꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯅꯤ ꯄꯥꯔꯠ ꯑꯅꯤ ꯂꯩ ꯑꯍꯥꯟꯕꯗ ꯗ ꯒ꯭ꯂꯣꯔꯤꯌꯁ ꯄꯥꯔꯠ ꯑꯣꯐ ꯗꯦꯕꯤꯠꯁ ꯂꯥꯏꯐ ꯅꯤꯡꯊꯧ ꯗꯥꯕꯤꯠꯅ ꯃꯇꯤꯛ ꯃꯉꯥꯟꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯃꯇꯝ ꯑꯃ ꯗꯦꯕꯤꯠꯅ ꯃꯍꯥꯛꯀꯤ ꯃꯤꯠꯐꯝ ꯆꯨꯝꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯄꯨꯝꯕ ꯌꯥꯝꯅ ꯉꯥꯟꯈꯤ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯒꯣꯂꯥꯌꯠꯄꯨ ꯍꯥꯠꯈꯤ ꯃꯍꯥꯛꯅ ꯏꯁꯣꯔꯕꯨ ꯄꯦꯟꯅ ꯊꯥꯒꯠꯈꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯀꯌꯥꯕꯨ ꯃꯍꯥꯛꯅ ꯖꯣꯏ ꯇꯧꯈꯤ ꯌꯦꯛꯅꯕ ꯄꯨꯝꯕ ꯅꯝꯊꯈꯤ ꯏꯁꯣꯔꯅ ꯃꯥꯒꯤꯗꯃꯛ ꯂꯥꯟ ꯁꯣꯛꯅꯕꯤꯈꯤ ꯃꯥꯕꯨ ꯏꯁꯣꯔꯅ ꯆꯤꯡꯕꯤꯈꯤ ꯃꯍꯥꯛꯅ ꯁꯥꯝꯁ ꯊꯥꯒꯠ ꯏꯁꯩ ꯀꯌꯥ ꯏꯈꯤ ꯃꯍꯥꯛ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯡꯒꯜꯂꯕ ꯏꯖꯔꯦꯜꯒꯤ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯕ ꯉꯝꯈꯤ ꯃꯁꯦ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯂꯩꯕ ꯃꯤꯠꯐꯝ ꯑꯗꯨ ꯏꯁꯣꯔꯗ ꯆꯨꯝꯅ ꯌꯦꯡꯂꯤꯉꯩ ꯃꯇꯝꯒꯤ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯑꯃꯅꯤ ꯑꯅꯤꯁꯨꯕꯗ ꯗ ꯁꯦꯗꯦꯁ ꯄꯥꯔꯠ ꯑꯣꯐ ꯗꯦꯕꯤꯠꯁ ꯂꯥꯏꯐ ꯅꯤꯡꯊꯧ ꯗꯦꯕꯤꯠꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯏꯁꯣꯔ ꯈꯛꯇꯗ ꯌꯦꯡꯂꯝꯕ ꯗꯦꯕꯤꯠꯀꯤ ꯃꯤꯠꯅ ꯏꯁꯣꯔꯗꯒꯤ ꯂꯩꯊꯣꯛꯇꯨꯅ ꯎꯔꯤꯌꯥꯒꯤ ꯅꯨꯄꯤ ꯕꯦꯠꯁꯦꯕꯥꯗ ꯃꯥꯒꯤ ꯃꯤꯠꯅ ꯌꯦꯡꯕ ꯍꯧꯈꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯍꯥꯛꯀꯤ ꯃꯤꯠꯅ ꯃꯥꯒꯤ ꯍꯛꯆꯥꯡ ꯀꯌꯥꯠ ꯈꯨꯗꯤꯡꯗ ꯏꯊꯤꯜ ꯄꯤꯈꯤ ꯑꯗꯨꯗꯒꯤ ꯗꯦꯕꯤꯠꯅ
ꯃꯄꯨꯔꯣꯏꯕ ꯍꯥꯠꯂꯒ ꯕꯦꯠꯁꯦꯕꯥꯕꯨ ꯂꯧꯈꯤ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯉꯥꯛꯇ ꯌꯦꯡꯖꯔꯝꯕ ꯗꯦꯕꯤꯠ ꯃꯥꯒꯤ ꯃꯤꯠꯐꯝꯗꯣ ꯏꯁꯣꯔꯒꯤ ꯑꯣꯏꯕꯗꯒꯤ ꯂꯩꯊꯣꯛꯇꯨꯅ ꯑꯃꯨꯛꯇꯪ ꯕꯦꯠꯁꯦꯕꯥꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯑꯋꯥꯕ ꯇꯥꯈꯤ ꯃꯗꯣ ꯃꯥꯅ ꯇꯧꯈ꯭ꯔꯤꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯑꯃꯨꯛꯇꯅꯤ ꯍꯥꯏꯔꯕꯁꯨ ꯏꯁꯣꯔꯒꯤ ꯃꯥꯌꯣꯛꯇꯅꯤ ꯃꯍꯥꯛꯀꯤ ꯃꯤꯠꯐꯝ ꯆꯨꯝꯗꯕ ꯃꯇꯝꯗ ꯗꯦꯕꯤꯠꯀꯤ ꯍꯛꯆꯥꯡ ꯑꯄꯨꯝꯕ ꯄꯨꯝꯕ ꯃꯝꯈꯤ ꯃꯗꯨꯗꯒꯤꯗꯤ ꯗꯦꯕꯤꯠꯀꯤ ꯄꯨꯟꯁꯤ ꯑꯁꯦ ꯈꯪꯍꯧꯗꯅ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯈꯤ ꯑꯋꯥꯕꯅ ꯀꯨꯞꯁꯤꯟꯈꯤ ꯏꯁꯣꯔ ꯑꯃꯗꯤ ꯃꯤꯁꯤꯡꯅ ꯃꯥꯕꯨ ꯌꯥꯈꯤꯗ꯭ꯔꯦ ꯃꯆꯥꯅꯁꯨ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯈꯤ ꯃꯍꯥꯛ ꯃꯊꯟꯇ ꯅꯥꯏꯇꯣꯝ ꯇꯥꯈꯤ ꯇꯦꯔꯤꯕꯜ ꯁꯐꯔꯤꯡ ꯔꯤꯖꯦꯛꯁꯟ ꯂꯣꯟꯂꯤꯅꯦꯁ ꯑꯣꯏꯈꯤ ꯃꯥꯒꯤ ꯃꯆꯥꯅꯤꯄꯥꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯏꯖꯠ ꯃꯥꯡꯍꯟꯕꯤꯈꯤ ꯑꯗꯨꯒ ꯑꯃꯨꯛ ꯈꯣꯡꯒꯣꯏꯅꯕꯤꯈꯤ ꯃꯗꯨꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯃꯆꯥꯅꯤꯄꯥ ꯑꯕꯁꯂꯣꯝꯅ ꯃꯆꯥꯅꯤꯄꯥ ꯑꯝꯅꯣꯟꯕꯨ ꯍꯥꯠꯈꯤ ꯃꯆꯥꯅꯤꯄꯥꯅ ꯃꯃꯥꯁꯤꯡꯒꯤ ꯏꯖꯠꯄꯨ ꯅꯨꯡꯊꯤꯟꯄꯕꯣꯞꯇ ꯏꯖꯠ ꯃꯥꯡꯍꯟꯕꯤꯈꯤ ꯃꯆꯥꯅꯤꯄꯥꯅ ꯗꯦꯕꯤꯠꯄꯨ ꯍꯥꯠꯅꯕ ꯑꯃꯨꯛ ꯅꯤꯡꯊꯧ ꯈꯨꯕꯝ ꯃꯨꯟꯅꯕ ꯂꯥꯟ ꯍꯧꯈꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯃꯨꯟꯈꯤ ꯗꯦꯕꯤꯠꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯃꯆꯥꯅꯤꯄꯥꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯅꯕ ꯆꯦꯟꯈꯤ ꯃꯃꯩ ꯊꯪꯅ ꯃꯆꯥꯕꯨ ꯑꯃꯨꯛ ꯍꯥꯠꯈꯤ ꯃꯤꯠꯐꯝ ꯑꯃꯨꯛꯇꯪ ꯁꯣꯏꯕ ꯑꯗꯨꯗꯒꯤ ꯍꯧꯅ ꯍꯛꯆꯥꯡ ꯄꯨꯝꯕ ꯃꯝꯈ꯭ꯔꯕꯗ ꯗꯦꯕꯤꯠꯀꯤ ꯄꯨꯟꯁꯤ ꯇꯪꯈꯥꯏ ꯑꯃ ꯑꯃꯝꯕ ꯑꯋꯥꯕꯅ ꯀꯨꯞꯁꯤꯟꯈꯤ ꯀꯌꯥꯠ ꯈꯨꯗꯤꯡ ꯑꯃꯝꯕ ꯑꯣꯏꯈꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ when did David's tragedy start ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯗꯦꯕꯤꯠꯀꯤ ꯑꯃꯝꯕ ꯑꯋꯥꯕ ꯄꯨꯟꯁꯤ ꯍꯧꯈꯤꯕꯒꯦ ꯑꯟꯁꯔ ꯄꯥꯎꯈꯨꯝ ꯑꯗꯨꯗꯤ ꯑꯗꯣꯝꯅ ꯕꯥꯏꯕꯜ ꯍꯥꯡꯗꯣꯛꯇꯨꯅ 2 Samuel chapter 11 onwards ꯑꯁꯤ ꯄꯥꯕ ꯃꯇꯝꯗ ꯁꯦꯡꯅ ꯎꯒꯅꯤ ꯃꯗꯨꯗꯤ the tragedy of David start with one mistake ꯑꯁꯣꯏꯕ ꯃꯤꯠꯌꯦꯡ ꯑꯃꯈꯛ ꯃꯤꯠ ꯑꯃꯈꯛ ꯁꯣꯏꯕꯗꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯇꯥꯡꯀꯛ ꯑꯗꯨ ꯃꯥ ꯍꯧꯈꯤ ꯗꯦꯕꯤꯠꯀꯤ ꯑꯋꯥꯕ ꯍꯧꯕꯁꯦ ꯃꯥꯅ ꯑꯁꯣꯏꯕ ꯑꯃꯈꯛ ꯇꯧꯕꯗꯒꯤꯅꯤ ꯅꯤꯡꯊꯧꯗꯤ ꯆꯤꯡ ꯂꯦꯝꯅ ꯏꯁꯣꯔꯒꯤ ꯉꯝꯊꯪ ꯑꯣꯏꯅ ꯂꯩꯒꯗꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯀꯣꯅꯨꯡ ꯃꯊꯛꯇ ꯃꯍꯥꯛꯅ ꯃꯇꯣꯝꯇ ꯀꯣꯏꯆꯠ ꯆꯠꯂꯤ ꯑꯃꯣꯟꯁꯤꯡꯒ ꯂꯥꯟ ꯁꯣꯛꯅꯗꯨꯅ ꯔꯕꯥ ꯂꯧꯁꯤꯟꯕꯒꯤ ꯄꯥꯎ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯂꯥꯟ ꯆꯠꯈꯤꯗꯦ ꯃꯥ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯀꯣꯅꯨꯡꯒꯤ ꯃꯊꯛꯇ ꯆꯠꯄ ꯃꯇꯝꯗ ꯕꯦꯠꯁꯦꯕꯥ ꯀꯧꯕꯤ ꯎꯔꯤꯌꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯏꯔꯨꯖꯕ ꯑꯗꯣ ꯗꯦꯕꯤꯠꯅ ꯎꯔꯝꯃꯤ ꯅꯨꯄꯤ ꯑꯗꯣ ꯌꯥꯝꯅ ꯐꯖꯔꯝꯃꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯅ ꯏꯔꯨꯖꯕꯁꯦ ꯕꯥꯏ ꯃꯤꯁꯇꯦꯛ ꯁꯣꯏꯕꯗꯒꯤ ꯀꯔꯤꯒꯨꯝꯕꯗ ꯃꯤ ꯑꯃꯅꯁꯨ ꯍꯦꯛꯇ ꯎꯕꯗꯤ ꯌꯥꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯁꯨ ꯃꯤꯅ ꯏꯔꯨꯖꯕ ꯎꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯎꯔꯕꯗꯤ ꯂꯩꯊꯣꯛꯀꯗꯕꯅꯤ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯒꯗꯕ ꯅꯠꯇꯦ ꯏꯟꯇꯔꯇꯦꯟ ꯇꯧꯒꯗꯕ ꯅꯠꯇꯦ seeing 하이버시 ꯆꯨꯝꯅ ꯎꯕ ꯑꯗꯨꯅꯤ looking 하이버시나 ꯊꯑꯣꯏꯅ ꯌꯦꯡꯒꯦ ꯌꯥꯎꯅ ꯄꯥꯝꯅ ꯌꯦꯡꯕ ꯑꯗꯨꯅꯤ seeing looking ꯑꯅꯤꯁꯦ ꯈꯦꯠꯅꯩ ꯗꯦꯕꯤꯠꯅ ꯕꯦꯠꯁꯦꯕꯥ 이루자바 아두부 이까이 굽내비베기 마후타 아땀나나 벳세바다 마기 밑팜 탐키 from seeing to looking ꯆꯨꯝꯅ ꯎꯕꯗꯒꯤꯗꯤ ꯄꯥꯝꯅ ꯌꯦꯡꯕ ꯍꯥꯏꯕꯁꯤꯗ ꯃꯥ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯤꯠꯅ ꯃꯍꯥꯛꯀꯤ ꯍꯣꯜ ꯕꯣꯗꯤꯗ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯈꯤ ꯗꯦꯕꯤꯠꯅ ꯃꯍꯥꯛꯀꯤ ꯃꯤꯠ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯈꯤꯗꯦ ꯃꯤꯠ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕ ꯃꯤꯀꯨꯞꯇ ꯗꯦꯕꯤꯠꯀꯤ ꯍꯛꯆꯥꯡ ꯑꯄꯨꯝꯕ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯕꯦꯠꯁꯦꯕꯥꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯈ꯭ꯔꯦ ꯉꯁꯤꯒꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯦ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕꯒꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯆꯥꯎꯈꯠꯇꯦ ꯃꯍꯩ ꯄꯥꯟꯕꯁꯨ ꯉꯝꯗꯦ ꯃꯔꯨꯞꯁꯤꯡ ꯃꯁꯤꯅ ꯏꯁꯣꯔꯒꯤ ꯕꯣꯔ ꯄꯨꯝꯅꯃꯛ ꯑꯗꯨ ꯁꯤꯔꯥꯞ ꯑꯣꯏꯍꯟꯕ ꯉꯝꯃꯤ ꯑꯩꯈꯣꯏꯒꯤ ꯑꯊꯦꯟ ꯄꯣꯠ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯍꯟꯕ ꯉꯝꯃꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯣꯝꯅ ꯎꯔꯤꯕ ꯌꯦꯡꯂꯤꯕ ꯄꯣꯠ ꯑꯗꯨꯗ ꯑꯗꯣꯝꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯑꯃꯗꯤ ꯍꯛꯆꯥꯡꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯄꯨꯗꯨꯅ ꯆꯠꯄ ꯉꯝꯃꯤꯕꯅꯤ ꯃꯤꯠ ꯑꯗꯨꯅ ꯆꯤꯡꯉꯒ ꯖꯦꯅꯦꯁꯤꯁ ꯆꯦꯞꯇꯔ 3ꯗ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯄꯥꯞ ꯁꯤꯟ ꯍꯥꯏꯕꯁꯦ ꯎꯕ ꯐꯪꯉꯤ 3ꯒꯤ ꯚꯔꯁ 5ꯇ ꯑꯁꯨꯝꯅ ꯍꯥꯏ ꯅꯈꯣꯏꯅ ꯎꯍꯩ ꯑꯗꯨ ꯆꯥꯔꯨꯕ ꯅꯨꯃꯤꯠꯇ ꯅꯈꯣꯏꯒꯤ ꯅꯃꯤꯠ ꯄꯥꯡꯒꯅꯤ ꯑꯐ ꯐꯠꯇ ꯈꯪꯂꯛꯇꯨꯅꯅꯦ ꯏꯁꯣꯔꯒꯨꯝ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯏꯁꯣꯔꯅ ꯈꯪꯉꯤ ꯁꯩꯇꯥꯟꯅ ꯍꯥꯏꯔꯤꯅꯤ your eyes will be open ꯑꯗꯨꯗꯒꯤ ꯚꯔꯁ 6ꯇ ꯅꯨꯄꯤ ꯑꯗꯨꯅ ꯎꯄꯥꯜꯒꯤ ꯎꯍꯩ ꯑꯗꯣ ꯄꯥꯝꯖꯅ ꯌꯦꯡꯕ ꯍꯧꯈ꯭ꯔꯦ ꯃꯤꯠꯅ ꯌꯦꯡꯕ ꯍꯧꯈ꯭ꯔꯦ ꯌꯦꯡꯂꯨꯕꯗꯒꯤꯗꯤ ꯆꯥꯅꯤꯡꯕ ꯄꯣꯛꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯆꯥꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯅꯤꯄꯥꯗꯁꯨ ꯎꯍꯩ ꯑꯗꯨ ꯄꯤꯖꯈ꯭ꯔꯦ ꯃꯤꯠꯅ ꯌꯦꯡꯕꯗ ꯐꯖꯩ ꯍꯥꯏꯕꯁꯦ ꯃꯥꯅ ꯚꯔꯁ 6ꯇ ꯎꯔꯦ ꯃꯤꯠ ꯑꯗꯨꯅ ꯍꯛꯆꯥꯡ ꯀꯌꯥꯠ ꯄꯨꯝꯕꯗ ꯄꯥꯡꯒꯜ ꯄꯤꯗꯨꯅ ꯏꯊꯤꯟ ꯄꯤꯗꯨꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯕꯗꯒꯤ ꯍꯩ ꯑꯗꯨ ꯆꯥꯔꯦ ꯃꯄꯨꯔꯣꯏꯕꯗꯁꯨ ꯄꯤꯖꯈ꯭ꯔꯦ
ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯁꯤꯡ ꯑꯦꯗꯦꯟꯗ ꯃꯤꯑꯣꯏꯕꯅ ꯄꯥꯞꯇ ꯇꯥꯕ ꯑꯁꯤꯁꯨ ꯃꯤꯠꯅ ꯑꯆꯧꯕ ꯔꯣꯜ ꯂꯧꯔꯦ ꯏꯁꯣꯔꯒꯤ ꯑꯊꯪ ꯊꯨꯒꯥꯏꯗꯨꯅ ꯎꯍꯩ ꯑꯗꯣ ꯆꯥꯕ ꯉꯝꯈꯤꯕ ꯑꯗꯨꯁꯨ ꯎꯍꯩ ꯑꯗꯨꯒꯤ ꯐꯖꯕ ꯑꯗꯣ ꯃꯤꯠꯅ ꯄꯥꯝꯖꯅ ꯌꯦꯡꯂꯨꯕꯗꯒꯤꯅꯤ ꯏꯞꯅ ꯃꯤꯅꯝꯕ ꯁꯩꯇꯥꯟꯅ ꯎꯍꯩ ꯑꯗꯨ ꯆꯥꯕꯗ ꯃꯤꯠ ꯄꯥꯡꯒꯅꯤ ꯏꯁꯣꯔꯒꯨꯝ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅꯅꯦ ꯃꯤꯅꯝꯕꯤꯈꯤ ꯅꯨꯄꯤ ꯑꯗꯨꯗ तसेंगनदी उहै अदु चाबदा मिकुप्ता मिट पांगदब नते आदम इबकी मिट अदो इसिनख्रगदबनी ईश्वर उब फंगलरोयदबनी ईश्वरगुम ओइरकनी हाइबदो चिनथीबनी उहै अदु चाब मतमदा ईश्वरगी मतिक मंगानदगी सोथख्रगदबनी पापी ओइख्रगदबनी असमना मियोइबना पापता ताखिबगी अचौब मरमसे इबकी मिटफम सोइबदगी आदमगी मिटफम सोइबदगी हौखिबनी इसिल इनाउसे If so, the tree was good for food. If kimitna upal adugi phajabado ukhi, and it was pleasant to the eyes. Magi mitta maduna yamna harauba nungaiba piki. Maduna if kimit adubu nungaiba phahon kheba. Sili now sing. Imit asna nungaiba phajaba khallaga yengba oirabadi. Aikoi hanjin papta tadun laigani. The first sin was started with the eyes. अहानब पाप से मिटकल मरी लेने अदुना अखोगे मिटफम चुमना येंब हाइबसिना क्रिस्टियन पुंसीगी मंगानदा हिंबगी अहोब फर्स्ट स्टेप अदुनी मिटफम से चुमदब हाइबसे अमोटपा लूदब वीडियो अदुगा पिक्चर कंप्यूटर गेम्स अदुगा मी हातोकनबगी फिल्म लान तौनबगी फिल्म लमन खुमनबगी फिल्म असिन सिंगबा से अखोने अवॉइड तौगदबनी हाइरिबसिंग असिदगी अखोइना थैदोरकदबने मरुपसिंग हाइरिबसिंग असिना अखोइबुने ngaihaki oina mit pelhanba yai adubu makhoi ase ipna edenda phajaba upal phajaba uhai ubada mit penkhibagum saitan gi khayata khulai oina akhoi magi khayata targadab हाइरिबसिंग असिना नाहा हन खाक्तुना लमचत मोलहली साजत फलहंदे अखोइना खंगदुना लेरे असिगुम सेंगदबसिंग असिदा अखोइगी मिटफम असे थमखिदुना ngasiदी क्रिस्टियन अयाम्बा मखोइगी हक्चांग अपुंबा तपना ममसिनख्रे इपुंसी पिबिरिबा मपुंसी पिबिरिबा ईश्वरदो नुंसीबा ngamdre मिटफम सोइरबनिना बाइबल ना हाय नहा ओइरिङैदने नुंगाइजौ थमोइना पाम्बा नमिन उबा अदुदा हराव हलो अदुबु नाहकी नमित्ता नंगी नमित्तो करिदे येंखी नाहकी थमोइना करिदा हराउखी हाइबदुदी वायनगी निमित्त नाहना ईश्वरद मरम सोइदन पीगदबनी पाउ संदोकपा 13 मापन नाहा अहन खाक्तन ngasi अखोइना मोबाइल येंगलिबसिंग असिना अखोइगी थमोइदने ग्रीड काराम्बा लस हक्चांगी अपाइबा थबक फोर्निकेशन मरुम्बी थबक एडल्टरी लानबा थबक की इथिल पीबा पोतसिंगना अयाम्बा ngakतनी अखोइ येंगलिबसे डेविड की मिट की फत्तबा अमुक्तंग मियेंग अमतंग सोइखिबदा मागी पुंसी अवाबा ताकी अकीबना थनखि खंदुनि येंबियु मचानने मचागी इज्जत मांगहनबीबा हाइबसे मचानने मचा हाटबा हाइबसे कया वाबनो मचाना निंथौ खुबा मुनबा हाइबसे मचाना ममासिंबु इज्जत मांगहनबीबा हाइबसे अदुगा मचा फोंमाना हाटलपा हाइबसे कयादा अवाबनो मिफन अमुक्तंग सोइबदा नुंसिरबा इसिलिनाउसिंग अखोइगी मिट असिना अपाम खंदुनने फजब खंदुन येंबसे अरुबदी नत्ते याम लाइबनी येंगनिंगबा येंबसे लूते यामना लाइबा थबकनी अदुबु मदुदगी ओइरकदब महै अदुदी तांगलबा पुंसीसे महै पालमदायदा कंगदुन मांगबासी प्रभु जीसुना हौजिकसु हाइबिरी नुपी मदा पाम येंबा मी अदो थमोइदा नुपी अदुगा लानबा थबक तौख्रबनी असुमना नाहकी येतंग मिटना खुदी थिहलबदी को थोक्तुनने नंगोंदगी लंगथोउ मरमदी नाहकी हक्चांग अपुमा नोरोक्ता ताबदगीदी कयात अमा मांगखिबनी हेन फै माथि पंदुप मंगा कुंतरेतगिना कुनमापन फावबदा ईदुना लै हाइरिबा वर्स असिना अखोइगी मिट असिगी पावर दो ताकपीरी मिट असिना अखोइगी हक्चांग अपुमा नोरोक्ता इराय लाइना लंगथब ngami हाइबसे खंगहनबीरी अखोइगी हक्चांग अपुंबा कंट्रोल तौरिबा मिट असिना मिटफम हेक सोइबदा अखोइगी हक्चांग अपुंबसु लोइना सोइगनी मरुपसे अखोइगी मिट असिना ईश्वरगी ओइबा अदुदगी तपना
ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯄꯨꯝꯕꯁꯦ ꯇꯞꯅ ꯇꯞꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯝꯁꯤꯜꯂꯛꯀꯅꯤ, ꯃꯥꯡꯕ ꯍꯧꯔꯛꯀꯅꯤ, ꯑꯋꯥꯕꯅ ꯀꯨꯞꯁꯤꯟꯕ ꯍꯧꯔꯛꯀꯅꯤ. ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯏꯁꯣꯔꯒꯤ ꯃꯥꯡꯗ ꯚꯦꯂꯨ ꯂꯩꯇꯕ ꯄꯣꯠꯁꯛ ꯑꯃꯒꯨꯝꯅ ꯃꯉꯥꯟ ꯑꯁꯦ ꯁꯤꯟ ꯊꯨꯡꯅ ꯉꯥꯜꯍꯟꯒꯦ, ꯚꯦꯂꯨ ꯂꯩꯇꯕ ꯄꯨꯟꯁꯤ ꯑꯣꯏꯅ ꯂꯦꯟꯕꯗꯤ ꯑꯩ ꯄꯥꯝꯗꯦ, ꯏꯃꯤꯠ ꯑꯁꯤꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕꯕꯨ ꯉꯥꯜꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯃꯤꯠꯐꯝ ꯑꯁꯤ ꯆꯨꯝꯕ ꯑꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯂꯩꯇꯦ. ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯏꯁꯣꯔꯒꯤ ꯃꯉꯥꯜꯗ ꯍꯤꯡꯒꯦ ꯍꯥꯏꯔꯕꯗꯤ ꯅꯝꯕꯔ 1 ꯑꯩꯒꯤ ꯃꯤꯠꯐꯝ ꯆꯨꯝꯕ ꯇꯥꯏ. ꯑꯗꯨꯅꯅꯤ 이브리야 12기 2다 looking unto Jesus ꯅꯠꯇ꯭ꯔꯒꯅ ꯚꯔꯖꯟ ꯑꯃꯗ fix your eyes on Jesus, the author and finisher of our faith. ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯒꯤ ꯑꯍꯧꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯃꯄꯨ ꯑꯣꯏꯔꯤꯕ ꯖꯤꯁꯨꯗ ꯑꯩꯈꯣꯏꯅ ꯆꯦꯠꯅ ꯌꯦꯡꯖꯁꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯤꯕꯁꯦ. ꯏꯁꯣꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯕ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯠꯐꯝ ꯆꯨꯝꯗꯅ ꯌꯦꯡꯕ ꯑꯁꯤꯅꯤ ꯃꯔꯨꯞꯁꯤꯡ. ꯏꯕꯨꯡꯉꯣꯅ 이스라엘 ꯃꯆꯥꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤ, ꯅꯈꯣꯏ ꯃꯤ ꯈꯨꯗꯤꯡꯅ ꯃꯥꯒꯤ ꯃꯥꯒꯤ ꯃꯤꯠꯁꯤꯡ ꯑꯗꯨꯅꯅꯦ ꯌꯦꯡꯂꯤꯕ ꯍꯪꯒꯣꯏꯕꯁꯤꯡ ꯑꯗꯨ ꯂꯪꯊꯣꯛꯎ. ꯅꯈꯣꯏ ꯃꯤ ꯈꯨꯗꯤꯡꯅ ꯃꯥꯒꯤ ꯃꯥꯒꯤ ꯃꯤꯠꯁꯤꯡꯅ ꯌꯦꯡꯂꯤꯕ ꯍꯪꯒꯣꯏꯕꯁꯤꯡ ꯑꯗꯨ ꯂꯪꯊꯣꯛꯎ. ꯑꯃꯁꯨꯡ 이집트ꯀꯤ ꯂꯥꯏ ꯃꯨꯔꯇꯤꯁꯤꯡꯅ ꯃꯗꯨꯗ ꯅꯈꯣꯏꯅ ꯅꯁꯥꯕꯨ ꯃꯥꯡꯊꯣꯛꯀꯅꯨ. ꯑꯩꯗꯤ ꯃꯄꯨ ꯏꯕꯨꯡꯉꯣ ꯅꯈꯣꯏꯒꯤ ꯏꯁꯣꯔꯅꯤ. ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯍꯧꯈꯤ, ꯑꯩꯒꯤ ꯋꯥ ꯇꯥꯅꯤꯡꯈꯤꯗꯦ. ꯑꯗꯨꯒ ꯅꯈꯣꯏ ꯃꯤ ꯈꯨꯗꯤꯡꯅ ꯅꯈꯣꯏꯒꯤ ꯃꯤꯠꯁꯤꯡꯅ ꯎꯔꯤꯕ, ꯃꯤꯇꯥꯔꯤꯕ ꯍꯪꯒꯣꯏꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯂꯪꯊꯣꯛꯈꯤꯗꯦ. ꯑꯗꯨꯅ ꯑꯩꯅ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯇꯝꯊꯤꯕ ꯑꯁꯥꯎꯕ ꯍꯩꯊꯒꯅꯤ. 이즈ꯀꯤꯌꯦꯜ 8:9 ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ. ꯏꯁꯣꯔꯅ ꯃꯥꯒꯤ ꯃꯇꯤꯛ ꯃꯉꯥꯟ ꯎꯅꯅꯕ, ꯃꯊꯛꯂꯣꯝꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯊꯤꯕꯗ ꯁꯤꯖꯤꯟꯅꯅꯕ ꯁꯦꯡꯗꯣꯛꯄꯤꯈ꯭ꯔꯕ, ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯏꯅ ꯁꯦꯡꯗꯣꯛꯄꯤꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯑꯁꯤꯕꯨ ꯁꯩꯇꯥꯅ ꯄꯥꯞꯇ ꯈꯨꯗꯤ ꯊꯤꯕ ꯌꯥꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯂꯪꯁꯤꯟꯗꯨꯅ ꯊꯝꯂꯒ ꯍꯛꯆꯥꯡ ꯄꯨꯝꯕ ꯅꯣꯔꯣꯛꯇ ꯍꯨꯟꯊꯅꯕ ꯊꯦꯝꯗꯣꯛꯄꯤꯔꯤꯕꯅꯤ ꯍꯧꯖꯤꯛꯁꯦ. ꯑꯊꯦꯝꯕꯗ ꯄꯥꯁꯇꯔ, evangelist, believer, ꯅꯨꯄꯥ ꯅꯨꯄꯤ ꯈꯥꯏꯗꯦ. Temptation is common to everyone. ꯑꯊꯦꯝꯕꯗꯤ ꯃꯤ ꯄꯨꯝꯅꯃꯛꯇ ꯆꯞ ꯃꯥꯟꯅꯅ ꯂꯥꯛꯏ. ꯄꯣꯜꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯗꯦꯃꯥꯁꯅ ꯍꯧꯖꯤꯛꯀꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯕꯨ ꯈꯣꯏꯗꯥꯅ ꯌꯦꯡꯂꯨꯕꯗꯒꯤ ꯄ꯭ꯔꯖꯦꯟ ꯋꯥꯔꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯔꯛꯇꯨꯅ ꯄꯣꯜꯕꯨ ꯊꯥꯗꯣꯛꯂꯒ ꯊꯦꯁꯂꯣꯅꯤꯀꯥꯗ ꯍꯟꯈꯤ. ꯑꯅꯤꯁꯨꯕ ꯇꯤꯃꯣꯊꯤ 4:10. ꯑꯗꯨꯅꯅꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯅꯈꯣꯏꯒꯤ ꯃꯤꯠꯁꯤꯡ ꯑꯗꯨꯅ ꯌꯦꯡꯂꯤꯕ ꯍꯪꯒꯣꯏꯔꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯂꯪꯊꯣꯛꯈ꯭ꯔꯣ ꯍꯥꯏꯅ ꯋꯥꯔꯅꯤꯡ ꯄꯤꯔꯤꯕꯁꯦ ꯑꯩꯈꯣꯏꯗ. ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯃꯤ ꯎꯗꯦ ꯍꯥꯏꯗꯨꯅ ꯃꯣꯕꯥꯏꯜꯗ, ꯂꯦꯞꯇꯣꯞꯇ ꯅꯠꯇ꯭ꯔꯒ ꯑꯔꯣꯟꯕ ꯀꯥ ꯑꯃꯗ ꯃꯤ ꯎꯗꯕ ꯃꯐꯝꯗ ꯀꯅꯥꯒꯨꯝꯕꯤꯒ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯐꯠꯇꯕꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯏ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯔꯣꯟꯕ ꯊꯕꯛ ꯑꯗꯣ ꯏꯁꯣꯔꯒꯤ ꯃꯥꯡꯗꯅꯦ. ꯕꯥꯏꯕꯜꯅ ꯍꯥꯏ, ꯏꯁꯣꯔꯒꯤ ꯃꯤꯠꯌꯦꯡꯗ ꯄꯣꯠ ꯄꯨꯝꯅꯃꯛ ꯏꯐꯣꯡ ꯐꯣꯡꯅ ꯑꯃꯁꯨꯡ ꯏꯍꯥꯡ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩ. ꯃꯍꯥꯛꯅ ꯎꯗꯕ ꯑꯃꯠꯇ ꯂꯩꯇꯦ. ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯊꯕꯛ ꯄꯨꯝꯅꯃꯛꯀꯤ ꯃꯔꯝ ꯑꯩꯈꯣꯏꯅ 이브ꯉꯣꯗ ꯄꯤꯒꯗꯕꯅꯤ. 이브리야 4:13. ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯣꯜ ꯕꯣꯗꯤ, ꯍꯛꯆꯥꯡ ꯑꯄꯨꯝꯕꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯠꯐꯝ ꯑꯁꯦ ꯆꯨꯝꯗꯕ ꯌꯥꯗꯦ ꯃꯔꯨꯞꯁꯤꯡ. ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯑꯁꯤꯅ ꯊꯥꯖꯕꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯖꯤꯁꯨꯗ ꯐꯤꯛꯁ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡ ꯑꯁꯦ ꯁꯦꯡꯅ ꯑꯍꯤꯡꯕ ꯏꯁꯣꯔꯕꯨ ꯄꯦꯜꯍꯟꯕ ꯏꯔꯥꯠꯄꯣꯠ ꯑꯣꯏꯅ ꯀꯠꯊꯣꯛꯄꯁꯦ ꯉꯝꯒꯅꯤ. ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯄꯨꯝꯕꯁꯦ ꯏꯁꯣꯔꯒꯤ ꯃꯉꯥꯜꯅ ꯊꯟꯒꯅꯤ. ꯃꯇꯝ ꯑꯗꯨꯗꯅꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯑꯁꯦꯡꯕ ꯏꯁꯣꯔꯒꯤ ꯁꯪ, ꯑꯁꯦꯡꯕ ꯍꯣꯂꯤ ꯇꯦꯝꯄꯜ ꯑꯃꯃꯝ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯁꯦ. ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯑꯁꯤꯅ ꯄꯥꯞꯇ ꯈꯨꯗꯤ ꯊꯤꯕ ꯃꯇꯝꯗ ꯍꯛꯆꯥꯡ ꯑꯄꯨꯝꯕꯁꯦ ꯅꯣꯔꯣꯛꯀꯤ ꯃꯩꯗ ꯇꯥꯒꯗꯧꯔꯤꯕꯅꯤ. ꯃꯥꯊꯤ 5:5-28. ꯃꯁꯥꯒꯤ ꯃꯤꯠꯐꯝ ꯆꯨꯝꯗꯕ, ꯍꯛꯆꯥꯡꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕ ꯄꯥꯁꯇꯔ, evangelist, believer ꯑꯗꯨꯒꯤ ꯊꯕꯛ, ꯃꯤꯅꯤꯁꯇ꯭ꯔꯤ, ꯄ꯭ꯔꯤꯆꯤꯡ ꯑꯗꯣ ꯃꯍꯩ ꯌꯥꯟꯕ ꯉꯝꯂꯣꯏ ꯃꯔꯨꯞꯁꯤꯡ. ꯏꯝꯄꯣꯁꯤꯕꯜ, ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕꯅꯤ. ꯑꯗꯨꯅꯅꯤ ꯕꯥꯏꯕꯜꯅ ꯀꯣꯂꯣꯁꯤꯌꯥ 3:2 ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯃꯊꯛꯂꯣꯝꯗ ꯂꯩꯕ ꯄꯣꯠꯁꯤꯡ ꯑꯗꯨꯗ ꯊꯝꯃꯨ, ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯕ ꯄꯣꯠꯁꯤꯡ ꯑꯗꯨꯗ ꯊꯝꯒꯅꯨ ꯍꯥꯏꯕꯤꯔꯤꯕꯁꯦ. ꯍꯤꯔꯝ ꯑꯁꯦ ꯑꯩꯈꯣꯏꯅ ꯂꯥꯏꯅ ꯈꯟꯕ ꯌꯥꯗꯦ. ꯃꯔꯝꯗꯤ prevention is better than cure. ꯅꯥꯔꯒ ꯂꯥꯌꯦꯡꯕꯗꯒꯤꯗꯤ ꯅꯥꯗꯅꯕ ꯆꯦꯛꯁꯤꯟꯕꯅ ꯍꯦꯟꯅ ꯐꯩ, ꯌꯥꯝꯅ ꯍꯦꯟꯅ ꯐꯩ ꯃꯔꯨꯞꯁꯤꯡ. ꯏꯄꯥ ꯏꯁꯣꯔꯗꯤ ꯊꯧꯖꯥꯜ ꯍꯩꯕꯅꯤ.
मादी चांबी हैबनी हाइदुना हक्चांगी अपाम अपाम तौरगा चर्चता लाकपा मतमदना असेंब सिंगी तिनफम अदुदा धर्म चेनब मालहनब प्रिटेंडिंग तौबा अदुना हक्चांबु ईश्वरगी असेंब संग अमा ओहेनबदी इम्पॉसिबल ओइथोक्लरोय थौजाल हैबनी मादी चांबी हैबनी ngapi हैबनी हाइदुना हक्चांगी अपाम अपाम पेन तौरगा नोमाइजिंग नुमित चर्चता असेंब सिंगी तिनफमदा लाकलगा धर्म चेनब मालहनब अदुनाने असेंब महई पानब पुंसी अमा इंथब पुंसी अमा ईश्वरगी मचा अमा ओइना हिंगबदी इम्पॉसिबल ओइथोक्लरोइदबन अखोइना हौजी वारेप अमा लौदब यादे मदुदी अइगी मिट असे ताइबंग पानगी ओइना सिजिनसिरा नत्रगा अइगी मिट असे ईश्वरगी ओइना सिजिनसिरा मसे ईश्वरना अखोइ खुता थंबीरी पामिनसी ngasi aina na koi gi mayokta atia amasung malembu sakhi oina kauri aina na koi gi mangda hingba amasung siba bor amasung sirap thamle maram aduna nahak amasung nahak ki dharane hingna nabagi damukta hingba do khallo ani suba wayalon kuntragi tarak mapan I have set before you life and death, the blessing and the curse. Therefore choose life. हिंब खल्लु ईश्वर मियोइब सेंबिबा मतमदा फ्री विल पिबी अदुना अपाम्बा अमा खन्ननबगी दमक ईश्वर अखोइगी खुत्ता थंबीरी ही हैज गिवन अस फ्री चॉइस मसिगी मरमदी अखोइना अनिमक खनबदी इबुंगोन यादे अदुना अमदी खनब ताई बाइबल ना हाय अंगांगबा यु रम फजबा ग्लास दा यावबा दो येंगलुगनु अरोइबदा मदुना लिनगुमना चिक्कनी मदुना लिंदुगुमना महु कामसिल्ली पाउरो कुलुमदोगी कुंथ्रा माथोय कुंथ्रा निथो अंगांगबा यु रमसे येंगलुगनु फजबा ग्लास दा यावरिबदो येंगलुगनु अरोइबदा मदुना लिनगुमना चिक्कनी मदुना लिनगुमना ने लिंदुगुमना महु कामसिल्ली पाउरो कुलुमदोय कुंथ्रा माथोय कुंथ्रा निथोय इबुंगोना हाय नुपी अमबो अपामगा लोइनन येंगबादुना पुकनिंगदा लानाबा थबक तौख्रबनी यू येंगनु मिट से कया इंपोर्टेंट ओइख्रबनो पाउरो कुलुमदोयदा नुपी अमबो अपामगा लोइनन येंगनु सिसु मिट की प्रॉब्लम नि मदुना ने लानाबा थबक तौ लोइख्रबनी नोरोक तो हुंथगनी हाय देवाना देमास हाइबसिना हौजिकी ताइबंग पालसिबु खोइदाना येंगलुबदगी तो देमास की मिटना ताइबंग पान येंगलुबदगी प्रेजेंट वर्ल्ड सिबु नुंगसिरक्तुना पोलबु थादोकलगा थेसलोनिकादा हनखी अनिसुब तिमोथी मरीगी तराद उबो फंगी जोब ना हाय नहा ओइरिबी यंग वुमेन अमदा अपामगा लोइनना येंगदनबा अइना अइगी मिटका वारेप नरे मिटकी मतांगदनी कया फजख्रबनो अंगांगबो यु येंगनु लिनगी हुनी नुपी अमबो अपामगा लोइनना येंगनु मिट ngaktani maduna hakchang pumma norok tahanगani देमासना हजिकी ताइबंग पालसु येंगलुबदगी प्रेजेंट वर्ल्ड से नुंगसिबा हौरकी थगल थादोलगा पोल थादोलगा थेसलोनिकादा एन्जॉय तौनबा हनख्रे जॉब ना हाय नहा ओइरिबी यंग वुमेन अमदा अपामगा लोइनना येंगदनबा अइना अइगी मिटका वारेप सेमे जॉब कुंथ्रा माथगी अमा जॉब न पुमनमक मांगख्रबसु महाकी बॉडी बु कंट्रोल तौबा ngamnaba मसा खुदुम चनबा ngamnaba माना महाकी मिटका वारेप नखी वारेप सेमखी मरुपसी लेजबलन तुम मांगख्रबसु अवाबा कया थेंगनरबसु मसाबु फजन बॉडी बु कंट्रोल तौनबा हक्सांग अपुंबबु खुदुम चननबगिदमक अतोप्पा नुपी यंग वुमेन अमबु येंगदनबगिदमक मिटका माग वारेप नजेखियब अदुना मा हिंखी अखोइसु असिगुमना मिट असे सेक्शन सी मरुपसी पोल ना हाय अइना मीसिंगदा पाउ संदोकलबा मतुंगदा आई सामक मतिक चादबा डिस्क्वालिफाइड प्रीचर ओइरकपा याय मधु ओइदनबा आई कीप ऑन डिसिप्लिनिंग माय बॉडी अइना आइगे हक्चांगबु चैराक पिदुना आइगे इखा पोलहंदुना खुदुम चनसिलगा थमजै आनबा कोरिन्थिया 9:28 पोलनसु मतम पुनमक्ता मागे बॉडीबु कंट्रोल तौजखि कनागुमना सेंगबा पुंसी पामलबा हक्चांगबु टेम्पल ओइना सेंगना थंबा पामलबदी अदोमगी मिटफम से चुमहनबियु मसिना हक्चांग अपुंबबु कंट्रोल तौबा ngami mangal piba ngami masina khwaidagi laiba हक्चांगबु खुदुम चनबा ngamnaba पामबै अमनि
Ipa ibungona haibiri. Aingonda yengjau. Aduga kanbiba phangjau. Look unto me and be saved. Mit ase aingonda yengjau. Yengba haibasini. Sep oiba punsi kanbiba phangnaba. Aingonda yengjau aduga kanbiba phangjau. Look unto me and be saved. Malem gi aroiba amadagi aroiba ama phawbada aidi isorni amasung atopa amatta laite. Isaiah 45:22. Nungsijaraba isilinausing. Ay ngasi haksangi matangda asi fawba sa ay haijake. Pumnamaki thakta ibungona thaujal marang kaina pinabibo oisanu. Amen.